Skincare routine asi nupi khaktana tawgadabani haibagi wakalun asi aranbani. Humang thokpa, stress leiba, amasung unsa dry natraga sensitive oiba asi nupadasu adumak thokpa maramna nupa singsu skincare routine tawba tangai fade haina akang ai sing na haidi. Akang ai sing na phongdorakpagi matung ina nupida thengnariba unsagi khudong chadabasing asi nupadasu adumak thengnei haidi. Maramaduna nupa singna tangai fadana tawba yaba skincare routine singi manungda masagi unsaga chanaba cleanser amana nongmada anirak mai tabana humang amadi ising nungsit phatabana tukhong yawna motsin kiba adu lokthoi furi uring yamna thokanba amadi oily skin oiba nupa singna chayol amada yamdrabada makhoigi unsa adu facial scrub amana exfoliate tawba tangai fade masina unsa da leiramba cell asiba lokthokpada natana furi amadi tukhong phunjinba fahanduna unsa adu thot nongna lehali nupa singi oinadi toner taibagi step ase tokpada akaiba leite aduvu vitamin C yauba serum ama taibana unsada dark spot leiba amadi tukhong lauthokpa adu hantahanduna kuchu kumen fazahali Mitkha pomba amadi khuiba ase nupa singna thoina khanjilludaba issue amane masi ngakthoknaba anti-aging gi magun yauba midki cream ama sizinabana mitkha muba khuiba amadi pomba hantahli nupa singi oinadi midki cream ase nongmada anirak taibana mapung fana kanaba fanghali hairi cream sing ase tairaba matung masagi unsaga chanaba moisturizer ama taibana unsa chesinna lehanbaga loinana koi koklaba matung unsada thengnaba nungaitaba adu fahali ayuk nungtilgi matamda cream sing ase taiba loiraba matung sunscreen ama taibana unsa ngangba nungsagi maisana kathekpa amadi mahing haying mathi thokpa adu ngakthokpaga loinana unsa khuiba amadi mayi chatpa fahali haina report asin hairi